पाउजेदे यमपम उइबा मर उइबा पाउ खरा अपडेट तौजरी एमडी साइरुर रहमान बु तारामना ओकपा लोइना नुंगाइबा फोंदोरकले आउखिबा अगस्त की तांग तारागा मंगा याय फरबा भारत के निंखतंबगी निंगसिंग पालन नुमित असिदा लमदम असिगी मीडिया की लमदा हाकथेंगन असोब थौथांग लौबिरिबा एमडी साइरुर रहमान बु Excellence cum sense maker of the year under the category of outstanding contribution and upliftment of society in nation building. Amasong Pars a MP Award for Social Excellence 2021 Parlapada Manipur State Committee Democratic Bharatiya Samaj Party की मिकेटगी हराउबो लोइना नोगाइबा फोंथोक्सरी आइरे पावदन मखातन हाई साइदुर रहमान हौजे हौजे ममामी टीवी की स्टाफ रिपोर्टर अमदी इपा ग्रुप ऑफ न्यूज की फाउंडर प्रेसिडेंट अमसु ओइबिबद नतना लमदबसी की मीडिया की लमद चोक थब नाइदन असोब थौतांग लौरिबा असिब मसक खंगबिबा वैना सिंथानिंग ओइरबा अवार्ड सि फंगबदा मतिक चाबा मिसक अमनी हाइना लौजबगा लोइना इरमदमसी की लाइक लाइसु हाइरबन हासिंग मीडिया की थौतांग असिदा लेबाग अमगी चाउखत लंबीदा पीरिबा कंट्रीब्यूशन असि क्यामुक चाबगी हाइबदु मसक खंगमिदबगी मतम ओइरे हाइरे अतोप पाउ अमदना दानमजोरी यूनिवर्सिटी मणिपुर सिंधुना मिनिस्ट्री ऑफ स्टेट एजुकेशन एंड एक्सटर्नल अफेयर्स डॉक्टर आर के रंजन बु तारामना ओखरे दानमजोरी यूनिवर्सिटी मणिपुर सिंधुना मिनिस्ट्री ऑफ स्टेट एजुकेशन एंड एक्सटर्नल अफेयर्स डॉक्टर आर के रंजन बु ओकपगी थोरम अम पांगथोकपगा लोइनन ई लर्निंग प्लेटफॉर्म मॉडल LMS लॉन्च तौखरे दानमजोरी यूनिवर्सिटी की कॉन्फ्रेंस हॉल द पांगथोकबा थोरम मदुदा मिनिस्टर ऑफ स्टेट एजुकेशन एंड एक्सटर्नल अफेयर्स डॉक्टर आर के रंजन दानमजोरी यूनिवर्सिटी की VC प्रोफेसर राजमोहन DM कॉलेज ऑफ साइंस की इलुमिना एसोसिएशन की मेंबरशिप प्रिंसिपल सिंह अमदी टीचिंग फैकल्टी सिंह सरुक याके दानमजोरी यूनिवर्सिटी की कंस्टिट्यूएंट कॉलेज मंगा की प्रिंसिपल सिंह द टेबलेट अनि एनिसु याथोखी आइरे लमयानबा इरा बोर्ड निंगसिंग थौरम पांगथोखरे ngasi September tang 12 2012 लेबागोपन नुमित प्रोटेक्शन एंड प्रिजर्वेशन कमिटी मणिपुर PPCM की मियक मखा लमयानबा इरा बोर्ड निंगसिंग थौरम गवर्नमेंट पीबा SOP ngak na पांगथोखरे थौरम असि की सारुक मोइना मणिपुर की तोंगन तोंगन मफम चिंगदगी लाकपा मियोई काना लमयान बगी मितमदा हाइकत लेकन तमग्रे थौरम असि के मरि लेना कमिटी असि की मैकेदगी थोरकपा चेरोल मना हाई मणिपुर की पुआरी द सेप्टेम्बर था असि जामना मरु एबा था अमा ओइरे मनिंग तमना पांजरपा मणिपुरना इंकुमजा लिसिंग अमगा चनिपन मरफुद्रा मथोइदा लोइलम संदोकपा ब्रिटिश न लंदादुन लौसिन करबा मतुंग इंकुमजा लिसिंग अमगा चाम पनिफुगा तरेत तक लिसिंग अमगा चाम पनिफुगा मपन फावपा मरोम तम लेपसबा मनिंग तंबा लेबाक ओइना लेरमबदु सेप्टेम्बर तारीख कुनगमाथोय इंकुमजा लिसिंग अमगा चाम पनिफुगा मपन द मणिपुर की निंगथौ पुरचंद्रबु सिलोंग द मोइथेम तौबा अमदि की हंदुना नमफुदा भारत के फिबा नुंगदा टेंसिले हादुना खुद खुदेक पेन के नमित अदुने अमरोमदा सेप्टेम्बर की तारीख 12 असि मणिपुर त्रिपुरा कासार अमसुंग लोसाई हिल्स मोसिनदुना पूर्वानाचल प्रदेश सेमदुना मणिपुर बु पांगन खिगदौबदगी कन्नदबा MDU द सिनखिबा मिफम की यामना मरोइबा नमित अमसु ओइबगा लोजेन नमित असिदा थोखिबा पुंगदोंबम की थौथोकना मरम ओइदुना इंकुमजा लिसिंग अमगा चाम पनिफुगा निपान नमित असि मक्तदा मियाम की लुसिंगबा हिजम इराबोट पो अंडरग्राउंड नमदुना तहंदुना मणिपुर की इहानान बोइना खुलाई पाइबगी निंगतम लालौ औननबगी खोंजंग हौकिबा नमित अमसुने लोइना मियाम की लुसिंगबा हिजम इराबोट पोखिबा सेप्टेम्बर टांग कुंट्रा इंकुमजा लिसिंग अमगा चनिपान मरफुद्रा तरुक नमित असिसु था असिगी मनुंगतने लोइना सेप्टेम्बर की तारीख 19 इंकुमजा लिसिंग अमगा चाम पयखैगा माथोय हिजम इराबोटना बर्मा की एंको सिंगी सिंखोंग द लेबा तांगबोद मनुंग मतम चादन पोंसी लोंखिबा थाने मियाम की लुसिंगबा हिजम इराबोट तोंगान तोंगान बसकलु लैजरबसु मपुंगोय बसक्ति ब्रिटिश की लोइलम लैगाक निंगथौ की सुनम लैगाक मियोबगी मियोब नैगी मेउक्ता लैदुना अवनबा लेबाक खुनाय अमा पुरकनदबगीदम मपुंसी काथोकपा ngamखिबा अमदि मियाम बोलंपी असिदा लागनदब होनरबा मियोइने अतोप एडिटोरियल की कलम अमदा कोमथोकबा हेनमले मणिपुर COVID-19 की लाइसना खम थेंगना मियोइ क्या वानरे लाइसरसिना बारम ओइदुना कारबार तौजबा मियोइ कादा खुदोंग चादबा कया अमा पीरे अदुबा चादबदी यादबदिना सीबा चंगबा खंगदर मपान थोंगनरुना कारबार तौबा होनरगले अदुबा लुरिबदे COVID-19 की लगना पीरिबा सना कंगलुर खंगना चलिब्रा आइबसने मियायंबना खंगना खंगना मसा कोमथोकपा थावा सादबा हाइबसी चुमदबा थौंग अमने तंगाई फदना मी अमरा मपान थोकपा तारबदी फेस मास्क उपकदबनी हाइबदो इकाउ काउनबगुंबा अम ओइ मास्क उपी अदुबो नातोन मखादा नातोन इहोवन उपा क्या यावरे असिंगुंबा सुजामना सेक्शन द भाइबसी तौरोइदबने COVID-19 की लाइचर असि मिपुम खुदेंग थेंगनरकलिबा असि फना कुइरे लाइचर असि केदंगोइ लोइगदगी हाइबंगमदे लाइचर असि नमरम ओइदन मियो क्या की पुंसी पिखमनग्रे हौजिक सो मी अमनत्रकना अनि दिनमित खुदिंग की सीरी हानादी अनाब अम यावबदा यामना पाकनरम बने
ꯑꯗꯨꯕꯨ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯂꯩꯔꯕꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯀꯣꯝꯊꯣꯛꯅꯕꯒꯤ ꯆꯥꯡꯗ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯏꯝꯐꯥꯜꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯈꯤꯕ ꯃꯐꯝ ꯀꯌꯥꯗꯗꯤ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃꯠꯇ ꯉꯥꯛꯇ꯭ꯔꯦ꯫ ꯃꯤ ꯑꯌꯥꯝꯕꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯐꯦꯁ ꯃꯥस्क ꯑꯃꯠꯇ ꯎꯞꯇꯦ꯫ ꯃꯁꯤꯅ ꯀꯔꯝ ꯇꯧꯕꯅꯣ ꯍꯪꯕ ꯌꯥꯏ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯏꯂꯦꯛꯁꯟ ꯅꯛꯁꯤꯜꯂꯛꯄ ꯑꯁꯤꯅ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ꯫ ꯃꯤ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟ ꯆꯠꯄ ꯍꯧꯅꯔꯦ꯫ ꯃꯁꯤꯅ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏ꯫ ꯀꯣꯝꯊꯣꯛꯄ ꯍꯦꯟꯕꯗꯒꯤ ꯑꯋꯥꯕ ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯃꯇꯝ ꯈꯔꯗꯪꯒ ꯆꯦꯛꯁꯤꯟꯁꯤ ꯍꯥꯏꯅꯤꯡꯉꯤ꯫ ꯃꯔꯛ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯗ ꯐꯪꯈꯤꯕ ꯄꯥꯎꯗ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19 ꯃꯤꯑꯣꯏ 138 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ 3ꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯁꯤ ꯂꯩꯈꯤꯗꯕ ꯃꯈꯣꯏ 3 ꯑꯁꯤ ꯊꯥꯔꯒ ꯀꯣꯚꯤꯗ-19 ꯁꯦꯟꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯃꯁꯤꯡ 1995 ꯌꯧꯈ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃ ꯑꯥꯏꯑꯦꯝꯒ ꯋꯥꯔꯤ ꯁꯥꯅꯅꯕ ꯗꯤꯃꯥꯄꯨꯔꯗ ꯊꯨꯡꯈ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃ NASN ꯑꯥꯏꯑꯦꯝꯒ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤꯗꯃꯛ ꯗꯤꯃꯥꯄꯨꯔꯗ ꯊꯨꯡꯈ꯭ꯔꯦ꯫ ꯃꯍꯥꯛ ꯉꯁꯤ ꯑꯥꯏꯑꯦꯝꯒꯤ ꯂꯨꯆꯤꯡꯕ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯏꯚꯥꯒ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯒꯨꯋꯥꯍꯥꯇꯤꯒꯤꯗꯃꯛ ꯗꯤꯃꯥꯄꯨꯔ ꯊꯥꯗꯣꯛꯀꯅꯤ꯫ ꯅꯥꯒꯥꯜ ꯑꯅꯤꯃꯛꯅ ꯋꯥꯔꯤ ꯁꯥꯅꯒꯗꯧꯔꯤꯕ ꯑꯗꯨ ꯀ꯭ꯂꯣꯖ ꯗꯣꯔꯗ ꯋꯥꯔꯤ ꯁꯥꯅꯒꯅꯤ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏꯔꯦ꯫ ꯅꯥꯒꯥꯜ ꯑꯅꯤꯃꯛꯅ ꯋꯥꯔꯤ ꯁꯥꯅꯒꯗꯧꯔꯤꯕ ꯑꯗꯨꯒꯤꯗꯃꯛ ꯅꯥꯒꯥꯂꯦꯟꯗꯒꯤ CM ꯅꯥꯏꯐꯤꯌꯨ ꯔꯤꯑꯣꯁꯨ ꯗꯤꯃꯥꯄꯨꯔꯗ ꯊꯨꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁꯤꯖꯐꯥꯌꯔ ꯇꯧꯅꯗꯨꯅ ꯚꯥꯔꯠ ꯁꯔꯀꯥꯔꯒ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯥꯏꯑꯦꯝꯅ ꯑꯁꯥꯝꯒꯤ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯒ ꯋꯥꯔꯤ ꯁꯥꯅꯒꯗꯧꯔꯤꯕ ꯑꯁꯤꯗ ꯀꯔꯤ ꯍꯤꯔꯝꯗ ꯁꯥꯅꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯀ꯭ꯂꯣꯖ ꯗꯣꯔꯗ ꯁꯥꯅꯒꯗꯕ ꯑꯣꯏꯕꯅ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯥꯅꯅꯕ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯏꯈꯠꯄꯅꯤ ꯍꯥꯏꯔꯦ꯫ ꯑꯃꯔꯣꯝꯗ ꯚꯥꯔꯠ ꯁꯔꯀꯥꯔꯒ ꯑꯥꯏꯑꯦꯝꯒ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯇꯔꯅ ꯑꯁꯥꯝꯒꯤ CMꯕꯨ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤꯗꯃꯛ ꯈꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯦ꯫ ꯑꯗꯨꯕꯨ ꯆꯞ ꯆꯥꯕꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯦ꯫ ꯅꯥꯒꯥꯂꯦꯟꯗ ꯄꯥꯝꯂꯧ ꯎꯕꯁꯤꯡꯒꯤꯗꯃꯛꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ 10 ꯄꯤꯔꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯅꯥꯒꯥꯂꯦꯟꯗ ꯄꯥꯝꯂꯧ ꯎꯔꯤꯕꯁꯤꯡ ꯅꯧꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯃ ꯑꯣꯏꯅ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 10 ꯄꯤꯔꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤ ꯄꯥꯝꯂꯧ ꯎꯔꯤꯕꯁꯤꯡ ꯎꯍꯟꯗꯅꯕ ꯄꯥꯏꯈꯠꯂꯛꯄ ꯊꯧꯔꯥꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯟꯗꯛꯇ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯆꯥꯎꯕꯦꯔ ꯅꯥꯒꯥꯂꯦꯟꯗ ꯂꯥꯛꯈꯤꯕꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯝꯈꯤꯕꯅꯤ ꯍꯥꯏꯔꯦ꯫ ꯋꯦꯁ ꯕꯦꯡꯒꯣꯜꯒꯤ ꯃꯐꯝ ꯀꯌꯥ ꯏꯁꯤꯡꯅ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯀꯟꯕ ꯅꯣꯡ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯦꯁ ꯕꯦꯡꯒꯣꯜꯒꯤ ꯃꯐꯝ ꯀꯌꯥ ꯏꯁꯤꯡꯅ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯈꯥꯛ ꯑꯔꯥꯎ ꯌꯥꯎꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯆꯨꯈꯤꯕ ꯑꯀꯟꯕ ꯅꯣꯡꯅ ꯃꯐꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯑꯃꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜꯒꯤ ꯇꯨꯡꯗ ꯊꯣꯛꯈꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ CBIꯅ ꯀꯦꯁ 39 ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯔꯦ꯫ ꯇ꯭ꯔꯛ ꯒꯥꯔꯤ ꯑꯅꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯕꯨ MDAꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 18ꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯇꯥꯕ ꯃꯇꯝꯗ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯗꯤꯃꯥꯄꯨꯔꯗꯒꯤ ꯃꯥꯜ ꯄꯨꯔꯒ ꯏꯝꯐꯥꯜꯗ ꯊꯣꯔꯛꯄ ꯇ꯭ꯔꯛ ꯒꯥꯔꯤ ꯑꯅꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯗ꯭राꯏꯚꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯍꯥꯏꯋꯦ ꯇ꯭ꯔꯛ ꯑꯣꯅꯔꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯉꯁꯤ MDAꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯥꯕꯨꯗꯣꯟ ꯃꯤꯇꯩꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯇ꯭ꯔꯛ NL01 AD 2273 ꯑꯃꯗꯤ SR 39B 6195ꯅ ꯃꯥꯜ ꯍꯥꯞꯂꯒ ꯗꯤꯃꯥꯄꯨꯔꯗꯒꯤ ꯀꯣꯍꯤꯃꯥ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯖꯍꯥꯔꯄꯅꯤ ꯑꯃꯗꯤ ꯃꯦꯖꯤꯐꯤꯃꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯥꯟ ꯆꯠꯇ꯭ꯔꯕ ꯗ꯭राꯏꯚꯔꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯟꯕ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯅꯤꯡꯗꯦ ꯍꯥꯏꯔꯦ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯗꯤꯃꯥꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯠ ꯇ꯭ꯔꯛ ꯑꯣꯅꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯗꯤꯃꯥꯄꯨꯔ ꯇ꯭ꯔꯛ ꯗ꯭राꯏꯚꯔꯁ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯗꯤꯃꯥꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯠ ꯇ꯭ꯔꯛ ꯗ꯭राꯏꯚꯔ ꯋꯦꯜꯐꯤꯌꯔ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ ꯑꯍꯨꯝꯅ ꯈꯨꯠꯁꯝꯅꯗꯨꯅ ꯇꯧꯔꯛꯄ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯃꯗꯤ ꯑꯇꯩ ꯂꯧꯈꯠꯂꯛꯄ ꯊꯧꯔꯥꯡꯁꯤꯡꯗ ꯃꯅꯤꯄꯨꯔ ꯗ꯭राꯏꯚꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯍꯥꯏꯋꯦ ꯇ꯭ꯔꯛ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯔꯦ꯫ ꯃꯔꯛ ꯑꯁꯤꯗ M. ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣ ꯂꯨꯋꯥꯡ RSSꯀꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯥꯞꯂꯛꯂꯦ꯫ RSSꯀꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ M. ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣ ꯂꯨꯋꯥꯡ ꯑꯄꯣꯛꯄ M. ꯏꯕꯣꯇꯣꯝꯕꯤꯕꯨ ꯍꯥꯞꯂꯛꯂꯦ ꯍꯥꯏꯅ RSS ꯁꯪꯒꯊꯟ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯅꯣꯔꯊ ꯏꯁꯠ ꯏꯟꯆꯥꯔꯖ Y. ꯕꯁꯟꯇꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯈꯪꯍꯜꯂꯛꯂꯦ꯫ ꯄꯟꯕ ꯌꯥꯕꯗꯤ M. ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣ ꯂꯨꯋꯥꯡ ꯍꯥꯟꯅ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚꯥꯔꯇꯤꯌꯥ ꯃꯣꯗꯤ ꯑꯥꯔꯃꯤ ꯑꯣꯏꯔꯝꯃꯦ꯫ ꯂꯣꯏꯅꯅ ꯃꯇꯝ ꯁꯥꯡꯅ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯇ ꯌꯥꯎꯗꯨꯅ NSUIꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯃꯤ꯫ ꯂꯣꯏꯅꯅ 2012ꯗ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯗ ꯃꯤꯈꯜ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯈꯤꯕ ꯑꯃꯗꯤ INCꯒꯤ ꯇꯤꯀꯦꯠ ꯇꯥꯟꯅꯔꯝꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯀꯌꯥꯒꯤ ꯊꯧꯁꯨ ꯄꯨꯔꯤ꯫ M. ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣ ꯂꯨꯋꯥꯡ ꯕꯦꯡꯛꯗ ꯃꯇꯝ ꯁꯥꯡꯅ ꯊꯕꯛ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯚꯣꯂꯨꯟꯇꯔꯤ ꯔꯤꯇꯥꯌꯔꯃꯦꯟꯠ ꯂꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯂꯣꯌꯔ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤ꯫ ꯆꯍꯤ ꯃꯥꯟꯅꯗꯦ ꯍꯥꯏꯕꯗꯨ ꯆꯦꯡ ꯌꯦꯟꯕꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯅꯝꯕꯣꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯋꯥꯔꯗ ꯅꯝꯕꯔ 9 ꯅꯝꯕꯣꯜ ꯀꯣꯡꯈꯥꯝꯗ ꯅꯥꯞꯁꯥꯒꯤ ꯀꯥꯔꯗ ꯄꯥꯏꯗꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯀꯥꯔꯗ ꯏꯁꯨ ꯇꯧꯕꯗ ꯆꯍꯤ ꯃꯥꯟꯅꯗꯦ ꯍꯥꯏꯕꯗꯨ ꯆꯦꯡ ꯌꯦꯟꯕꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯆꯦꯡ ꯄꯤꯈꯤꯗꯕꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯅꯝꯕꯣꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯛꯁ ꯆꯦꯌꯔꯄꯔꯁꯟ CS ꯕꯁꯟꯇꯅ ꯅꯝꯕꯣꯜ ꯀꯣꯡꯈꯥꯝꯗ ꯂꯩꯕ ꯋꯥꯔꯗ ꯗꯤꯚꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯏꯪ 2018ꯗ ꯅꯥꯞꯁꯥꯒꯤ ꯀꯥꯔꯗꯁꯤꯡ ꯔꯤꯅ꯭ꯌꯨ ꯇꯧꯅꯅꯕ ꯈꯣꯝꯒꯠꯈꯤ ꯑꯗꯨꯕꯨ
आधार लिंक तौनरब होनबद मतम चंगबना अमदि PDS के ऑफिस द DSO नत्रगना इंस्पेक्ट मसिंग जापन मतम मतमगी लैब ऑफिसर्स ने सही तौबने सही मानते हाइदुना चेंग पीदब लैखिते अमते कार्ड पाइरब चेंग पीखिदब लैते पंगाई हाइजिनबसु पामदे हाइखे मेफम मदद सरुक याखिबी चेंग के एजेंट निथौजम ओंबी लैमल लैमना फोंदोखिबदा ngasi pabada card paibasing gi cheng pikhitab laite madugi sakhi lai tawbadabo AAY card holder nifu labor card duplicate jarukpadagi nifu lainaba card duplicate jarukpadagi basa khangtoknadaba mioi nifu gi ming jauna che namthoklaga laibadu cheng gelamdai khudingi yengba ngamdabana basanta gi sahi torpasing adu asengbani sakhangdaba sahi tawunbani marmasna asumbaran khangdana media phongtorpasi laibak thibani aige आतोप पाव अमतना हर्ष मंदर की ऑफिस द लंदाब कंडेम तौरगले मियामना सखंगनरब सोशल एक्टिविस्ट हर्ष मंदर की जुम्माबरी ऑफिस द इन्फोर्समेंट डायरेक्टोरेट अमदे इनकम टैक्स डिपार्टमेंट लंदाब का लोइन अंगांग सिंह की शेल्टर सिंह उमिद अमान घर की मेहरौली द लंदाब पॉपुलर फ्रंट की चेयरमैन OMA सलामना कंडेम तौरगले मोदी लेखा हाइबसिंग की मयुक्त सेंट्रल एजेंसी सिंह पुंग लेता हंदबगी थबक चदरिब असमक यामने इकाइनिंगाइनी आइनसु सेरोल असिदा पल्ले हर्ष मंदर की पुंसीदी अमुक हर्ष मंदर की पुंसीदी मुक्ताद्रिब सेवांग गुंबनी मा की पुंसीदी इंगसिक पामजब म्यामद असुंब वेल फांगनर होनरकपा ओइरुबना संघ परिवार अमरि तुकसनिंग ओरबा पॉलिटिक्स के यकनब सोशल एक्टिविस्ट ओइरि आरे लाइबाग असिदा NGO सिंग चलाइरिब असिगुंब हर्ष मंदर नसु मा की सेंटर फॉर स्टडीज सिंग द रूलिंग पार्टी की मेउक्त फोंगन लेपलबगी लंदारकपनी आइरदना असिगुंबा डेमोक्रेसी फोर्सिंग पुंसिंदुना डेमोक्रेटिक राइट्स अमदे सिविल लेबार्ट जी सिंग पुंसिंदुना हर्ष मंदर की थौदोक्ता खोंजंग चंगसिन मेनेसी हाना सापिल तौरकले अरबेद कंटेंट सिंग असिगी मर ओइबा पाउ खर असिबा पाउ तमजरिबा मणिपुर लोकल न्यूज यूट्यूब चैनल अमदे फेसबुक पेज असिदगी येंगबिरिबो पुनम पथागसरी चैनल असन तुमता कानराबदि सब्सक्राइब तौबिद्रिबेसना सब्सक्राइब तौबिरमलोइना लाइक एंड शेयर तौबुस कावरिगुन प्लांगपो अमुखाना थागसरी